Langlen Numidang chak toklaga kolik wairam senglamlaba matung tawgadaba mathawsing ningthina tawba loiramlaga magi kada changlaptuna pamung kada thaiba table chakri da famthaduna maki diary edu igi haiduna faktok bani mai mutkhiba as tawradone khoi manipur gi honabi sinane prepaid pala sibong mai se pupa pupa mut lewani ama mamarak aduda famung machi da thamkhiba makhet adu koima maduna thiri kadai denu naiba soina thamkhibani da oh lele famung machi dagi makhet tu loduna khetli aduga table da leiba candle adu chukhatuna thale candle adu gi mai musi ngalabe mai ngaladuna ka adu gi amamadu khara makhai di kohali langlen ayuk hek ya horakpadagi ngahakta fawba wathaba sangjadri hingnabagi lanfamda akiba leitana lanthingnaribi thongna fabi maitai nupini mahaksu nupi oibigi punsida khwaidagi laibak thiba yumban punsi nauringai mapuroibina hundok piramlaba lukra singda chalabi thongna fabi lanmini mahaksu magi amatta ngairaba lengdraba firep haibabu mapana nauna hundok piramlaba amukta fawba baba haina kaujaba fangkidraba mahaki amatta pokchaba macha thawaibu mi oinaba semba asikhaktani pamung dei sin tumliba macha adubu kangna chikpigedra pakatchai hanana ningthina semduna thabikraba kangkhal adugi manung aduda kang changlamgadra haina mahakna illiba ina fidu paiduna humdokpi aduga kangkhal sing adubu ningthijani yapsinbiri langlen thabak fana warbasu mahak nongmagi suksoi soidana mahaki diary aduda karigumba kharadi iri ngasishu diary aduda karigumba khara wari khara ligi haina iri inaba tawring mikuptani mai mutkhiba karigibu irigaba kari iramgani khangba ngamdrabasu diary aduda mahakna kawiba mingau adudi mahakna mapuroibada nungshina kaujaba mingau adumagni dada ibunga tumkre langlengi mapuroiba thoiba suba nomba kanba awana thidana thabakta chilhau thijadaba nipani leikaigi mina magi matau tamjau haina sonajariba chinglemna fajaba misak amasu oirami langlena luhonglakpa kuidringai manemboksu laikhidre matam adudagi makhoi ani tamak ni leiragliba inakaira khunna make semna nungaiba punsi mahing ama hingdrabasu makhoi hona jamanna chaba thakpa wataba setpa maning thungna nungaina lenjarakhi thoiba nungthelgi matamda check suba chatli yumdasu ingkol sambal ningthijana koiri yen ganu su loiri sel tanba lepte langlen su fi shaduna mapuroibagi sel tanba libasing aduda mateng pangsili mapuroibana thabak suba chatkringaida ingkol chambal ising chaiwa nganu yen machinjak khunbasu langlengi mathau oiri makoyani gi punsigi nungaiba mikupsing kaya ama pibirak laboi ningluwa thangnaba mikupta mapu mana pirang kangdaba mikup amasu pibirakhe langlengi mafamdagi mahaki nungsibabu setuna pubiki thoibana hek laikidaba mikuptudagi langlen ngasi fawba diary aduda mahaki mapuroiba makni khanna chena thamjari mapuroiba makta machagi wari lijari vani do khana nongmugi suksoi soidana diary aduda machagi wari tamjari langlena thoibabu kayagi matik nungsijaba haibasidi mepum khunimakna ngasi sukhangli makhoi ani na pakhang leisa oiringai matamda nongma sauna kibado ekhoisu loi pakhatnarurabani mabani do kainaradra thoibana mukchai langlena munga yauya kanana bu chumibado amuk toiba athi ba wang panaduna ngangnarurabani khut hadeda khangnai adoirabasu makhoi ani thamoi yongna nungsinabana amana amagi thamoi fathanaduna asi fawa nungsinarakhibani as aidi warise amaronda chatkidore thoiba amasung langlen anigi punsida khwaidagi nungaijekhiba mikupte doctor gi machildagi tarakhiba wahising adunani doctor aduna samhai congratulations good news amale thoiba doctor gi wahai tabada yamna harauna doctor haisibu doctor aduna makumlai hoi yam nungaiba pauni mapa haibadu oigadarabani doctor na langlen da mug yengduna haidai langlen nang mama haibadu oidorabani you are pregnant sidagi dina khoi ani mama mapa haibagi mingtholdo phangnagadabani wahai do tabada langlen bu thoibana harauna konsinbi aduga langlen gi mamit ani aduda nungshini yenglaga machimbalda momo nokli
ꯑꯃꯨꯛꯁꯨ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯁꯠ ꯊꯥꯗꯣꯛꯏ ꯗꯣꯛꯇꯔꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯐꯦꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯁꯤꯗꯒꯤꯗꯤ ꯊꯕꯛ ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯁꯨꯕ ꯌꯥꯗ꯭ꯔꯦ ꯑꯔꯨꯝ ꯑꯌꯥꯡ ꯌꯥꯝ ꯊꯥꯡꯂꯅꯨꯀꯣ ꯊꯣꯏꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕꯗꯨꯗ ꯁꯠ ꯈꯨꯝꯂꯛꯏ ꯍꯣꯏ ꯗꯣꯛꯇꯔ ꯀꯩꯝ ꯁꯨꯍꯟꯖꯔꯔꯣꯏ ꯗꯣꯛꯇꯔꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯇꯦꯛ ꯃꯌꯥꯗ ꯋꯥꯀꯤꯡ ꯀꯥꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯠꯄꯗꯤ ꯐꯩꯌꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯃꯥꯁꯨ ꯃꯁꯥꯁꯨ ꯑꯉꯥꯡꯒꯤ ꯃꯁꯥꯁꯨ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯅꯕ ꯑꯗꯨꯒ ꯍꯤꯗꯥꯛꯁꯤꯡꯁꯤꯁꯨ ꯅꯤꯡꯊꯤꯅ ꯆꯥꯒꯗꯕꯅꯤꯀꯣ ꯆꯥꯕ ꯊꯛꯄꯁꯨ ꯃꯇꯝ ꯅꯥꯏꯗꯕ ꯌꯥꯗꯦ ꯁꯤꯗꯒꯤꯗꯤ ꯅꯪ ꯈꯛꯇꯒꯤ ꯈꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯥꯡꯂꯦꯟ ꯑꯉꯥꯡꯒꯤꯁꯨ ꯈꯜꯂꯗꯧꯕꯅꯤ ꯗꯣꯛꯇꯔꯅ ꯊꯕꯛ ꯁꯨꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯂꯥꯡꯂꯦꯟꯕꯨ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯌꯥꯎꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯥꯅ ꯇꯧꯁꯤꯜꯂꯛꯂꯤ ꯂꯥꯡꯂꯦꯟꯅ ꯌꯥꯔꯤꯕꯗꯨꯗ ꯆꯥꯛꯁꯤ ꯐꯥꯎꯗꯗꯤ ꯑꯩ ꯊꯣꯡꯉꯒꯦ ꯀꯩꯗꯧꯒꯦ ꯆꯥꯛ ꯐꯥꯎꯕ ꯃꯥꯅ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕ ꯃꯥꯜꯂꯦ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯊꯣꯡꯉꯤ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯅꯣꯛꯆꯕ ꯐꯪꯗ꯭ꯔꯤꯉꯩ ꯑꯋꯥꯕꯒꯤ ꯃꯩꯔꯤꯅ ꯆꯨꯁꯤꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯝꯅꯃꯛ ꯇꯪꯒꯣꯏ ꯇꯥꯅ ꯆꯥꯛꯈꯤꯕ ꯅꯣꯡꯃ ꯊꯣꯏꯕ ꯊꯕꯛ ꯁꯨꯐꯝꯗ ꯋꯥꯟꯊꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯨꯝꯕ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯆꯤꯡꯈꯩꯒ ꯗꯣꯛꯇꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯧꯔꯨꯔꯤꯕ ꯇꯦꯁꯀꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯞꯅ ꯅꯨꯡꯁꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯒꯤꯁꯦ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯔꯤ ꯆꯤꯡꯈꯩ ꯏꯄꯥ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯃꯥꯒꯤꯁꯤꯕꯨ ꯃꯥꯒꯤꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯅꯤ ꯈꯔ ꯊꯦꯡꯃꯟꯈ꯭ꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯗꯣꯛꯇꯔꯅ ꯊꯣꯏꯕꯕꯨꯁꯨ ꯈꯪꯍꯟꯗꯅꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯡꯂꯦꯟꯁꯨ ꯃꯤꯔꯣꯜꯗꯨꯅ ꯂꯩꯕꯅ ꯆꯤꯡꯈꯩ ꯇꯧꯐꯝ ꯈꯪꯗꯅ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯤꯡꯈꯩꯅ ꯌꯨꯝꯂꯣꯝꯗꯁꯨ ꯄꯥꯈꯠꯅꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯜꯒ ꯃꯃꯥꯒ ꯄꯨꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯂꯩꯔꯝꯂꯦ ꯆꯤꯡꯈꯩꯒ ꯊꯣꯏꯕꯒ ꯊꯣꯡꯒꯥꯜꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯡꯒꯣꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯆꯤꯡꯈꯩ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜꯗ ꯅꯣꯐꯦꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯑꯩꯈꯣꯏ ꯇꯥꯎꯁꯦ ꯀꯩꯝ ꯄꯤꯖꯔꯛꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯑꯃꯨꯛꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯥꯗ ꯍꯥꯏꯔꯤꯁꯤꯕꯣ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯆꯥꯕ ꯊꯛꯄ ꯈꯔ ꯋꯥꯠꯄꯒꯤꯅꯦꯌꯦ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯔꯒꯅꯦ ꯑꯗꯨꯝ ꯊꯨꯅ ꯐꯔꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨ ꯈꯔ ꯌꯥꯝꯅ ꯄꯤꯖꯧꯀꯣ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯒꯤ ꯋꯥꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯃꯀꯥ ꯂꯥꯝꯊꯣꯔꯛꯏ ꯑꯗꯨꯒ ꯗꯗꯥ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯆꯠꯁꯤꯜꯂꯨ ꯍꯥꯏꯗ꯭ꯔꯣ ꯊꯣꯏꯕꯁꯨ ꯑꯃꯨꯛ ꯑꯩꯁꯨ ꯆꯥꯔꯤꯗꯨꯗꯤ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯌꯥꯝ ꯆꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯆꯤꯡꯈꯩꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯂꯣꯟꯅ ꯇꯩꯊꯣꯛꯆꯔꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯒꯗꯕꯅꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯕꯨꯁꯨ ꯂꯥꯡꯂꯦꯟ ꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯊꯥꯕꯤꯔꯝꯃꯤ ꯆꯤꯡꯈꯩꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯅꯤꯡꯊꯤꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯈꯟꯅ ꯋꯥꯖꯈꯤ ꯊꯣꯏꯕꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯗ ꯅꯨꯡꯉꯥꯏꯖꯔꯛꯄ ꯑꯉꯥꯡꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯅꯥꯔꯛꯄ ꯌꯥꯎꯕꯗ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯍꯦꯛꯇ ꯂꯥꯌꯦꯡꯕꯤ ꯊꯣꯏꯕ ꯉꯝꯗ꯭ꯔꯦ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯕ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯔꯤ ꯊꯣꯏꯕꯁꯨ ꯈꯔꯗꯤ ꯀꯟꯈꯠꯂꯤ ꯅꯣꯡꯃ ꯆꯤꯡꯈꯩꯅ ꯃꯃꯥꯗ ꯊꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯣꯏꯕꯁꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯆꯤꯡꯈꯩ ꯍꯣꯏꯗ ꯂꯥꯛꯄ ꯃꯇꯝ ꯍꯦꯛ ꯊꯣꯛꯂꯨꯔꯦ ꯅꯍꯥꯟ ꯃꯈꯩ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯔꯝꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯀꯥꯏꯔꯦ ꯊꯣꯏꯕꯅ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯔꯤꯁꯤꯡꯁꯦ ꯅꯪꯅ ꯂꯥꯡꯂꯦꯟꯗꯗꯤ ꯈꯪꯍꯟꯕꯤꯅꯨꯀꯣ ꯃꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯃꯥ ꯌꯥꯝ ꯋꯥꯔꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯆꯥꯈꯤꯗꯕ ꯈꯜꯂꯒ ꯋꯥꯍꯩꯁꯤꯡꯁꯦ ꯂꯥꯡꯂꯦꯟꯗꯗꯤ ꯈꯪꯍꯟꯕꯤꯒꯅꯨ ꯊꯣꯏꯕ ꯃꯁꯥꯒꯤ ꯑꯅꯥꯕꯒꯤ ꯑꯃꯠ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯂꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ ꯆꯤꯡꯈꯩꯅ ꯃꯍꯥꯛꯄꯨ ꯀꯣꯟꯈꯠꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕ ꯃꯈꯩ ꯀꯞꯃꯤꯟꯅꯔꯤ ꯑꯃꯨꯛꯁꯨ
Chingkhaina thoibabu themjinbiki. Thoiba hidak chana chana nongma nongmagi asum asum sonjilagli. Langlensu tha sujilagli. Adubu thoibagi matu adu ubada langlen mabukdingda chingnaba kharadi fauri. Thoibagi sidringai mamangda mahakna pamjariba haibabu magi nungsina fangjagadariba macha adu saktam adu tamak ukiba masimakak mangaire mahake pamba. Selna sum loisilak masana sum sonjilak ingkol yon manatana atopa upaya ma leisilak taba mikup haibada yorokle. Mikup adu yorokpada langlen su pakatpana loikre. Adu moinamak thoibagi oriba fibam adugi maramda langlen budi khanghandri. Langlen masa nungayaktabadagi hospital da pukhatuna angang nufa macha ama unare. Doctor na angang nupa macha ama unare haiba wahai adu tabada thoibasu harawagi mapal naidare. Nurse na angang adu putoktuna chingkhaigi mamada piduna pamhale. Thoibana machabu amuk lauduna pambiri aduga nungsina chupiri. Mamitta mapisu sinthaba makai kaptuna hairai. Echadi THAWAINI. Echadi babagi THAWAINI. Babana Echadi ba ujagi haiduna ngaijarakpase ngasidi phangi. Echadi maramokpane. Thoiba khama ngamdana hik launa kapli. Mahaki matu odu ubada chingkai su mamitagi mapi sinthari. Echadi lamhen mayade ko. Mamana haiba ingidabani. Mama bu sulu na tawbiyu ko. Echagi mingdi ipana thawai haina su thongani. Echadi THAWAINI. Ipa pile. Mama ini gutungi. Sidi papile babagi thawai chadi THAWAINI. Aduga amukso machabu nungsina chupiri mamitagi mapisu lepa kauba leite. Mahakki mapina machagi makhazai adusu pumlup luple. Machagi mamaidubusu amuk taithokpiri tanjaduda angangdu kanna kaplaki. Thoibadagi angang adu chingkhaigi mamana lauduna thembiri. To isudi marakuni to angang adu kappa tokre. Doctor na langlen budi hayeng fawbudi hospital da leheu ko haibadagi hospital da ahing duma leiba taki. Adubu thoibadi masangam dabanina chingkhaigi ronena mayumda halaki. Aduga hospital da chingkhaigi mamaga machal nubiga punna lehauri. Numidang chak tolaga chingkhaina thoibabu hidagoli ningthijana pijaraga tumankre. Thoiba su tumlamdaida yamna kaplamani aduga adum tumthakre. Chingkai su tumthakre. Nongalagwa mikuptadi chingkaina mikap tholakpada thoibado lairamdre haiduna koithi thibada makhoi maningda hauba hainau pambi adugi mathakta thauri yanduna lairamki. Matau adu ubada chingkai koktagi ton fawba tu chungkiba khanghaude. Mahak aduda mahak tofam khangdana lengba otpa tawdana chap yungna lepduna thoibana oramliba fibam adubu mamit kuptana yengli. Aduga mamitagi mapi sinthana kaplai. Nanga tawsi kai ta. Ha. Nang mi tawsi kai ta. Nang ngarang na chao pamnaga thawai haibadudi. Masiroi ta. Ipa pele haibadudi nang masisida magtaro. Na chao nang babae na mukbawa ko na chalaroy ta. Lekai mipung khudimok su angak po inaki nungsina su sonaki. Pawadu langlen gina kong su yoki mahak su pawadu tabada pakat pana wanthaki. As khangbu khangine. Aidi mang lurama le na tawisi mai su laame. No nga labra tawisi na yenga khonglakli sina. Langlen nakandagi phone adu lokthok tuna pung yengli. Aduga pung sidi ani tare dana. Dada angang tungkre. Aishu wakhala mada taurure. Aishu tumaki ko dada. Dada ki thawai se aina mi oina basembani. Haki langle.